Mapuroiba leirabi nupi amabu leikaida leiminna nupa amana tamthina furamlaba matong case thangatpa chatlubada mayang Imphal Police Station na case laukhatpiu yadana leire mari leinaba singna thodok asida chenariba mioi singge mathakta chap chaba action laukhatpiu haina victim oiribi nongmai kapam Lakshmi bai no phongdarakle wafamasi chayesi ge haukiba April tang kontrada Imphal West District ke manung chana leiba mayang Imphal contract mamang leikai dige mongzam kamal kauba chay kontrarom suraba nupa amana leikai esige matai mathokpa nongmai kapam Lakshmi bai chay kontraga manga Mapuroiba nongmai kapam samanandagi yumda laktuna tamthina furamba thodok mari leinana Manipur Press Club ta pangthokiba paumi singunaba mada phongdokhibani victim oiribi masana paumi singda makata na phongdorakpada Kamal hairiba mioi ase Lakshmi bai hoigi farm thangnaduna leiba nupa amani hairiba nupa asena Lakshmi bai hoigi farm da mi leitaba tanjada sajik hekek fanli masidagi mi leitaba tanjada farm da changdana sajik fan bagi thabak asi tawdana ba Kamal gi mafam da haiduna lake adumapu Kamal ne April tang kontra da su farm da sajik fanle haiba pauta badage Kamal da phone tawdana farm da changdana ba khangan ke phone thamkiba ikui kuidana Kamal hairiba mioi asena Lakshmi bai gi mayum da laktuna Mapuroiba leitaba tanjada Lakshmi bai wu tamthina furam khibani haiba wafam palakhe Mark Hospital da ahanba treatment piraba matong Ras Medicity da laying chathake matong da Caesar yengba matamda brain yauna mai gi tongan mamafam kharada tamthina sokle haiba wafam thamlaki hairi amarom da anaba khara farakwa matong me manga da mayang Imphal Police Station da thodok asigi matang da case ama laukhat pinaba chatki adumakko numit hausen kre haiduna thodok asigi matang da case laukhat piyo yadan leide Mapuroiba leirabi nupi amabu nupa amana tamthina furaba matong khara layengba asina Loshin ba haibisi taseng na apen boide nupi oibi singi mathakta chathariba siguma thawang asi mari leina ba made nupi lup sing na biging changbidona marale bising matik chaba chairak pihaning bagi apamba victim oiribi Lakshmi bai no phongdorakle sangan biro hakan juga kondang da imung gi midon dang ya mathakta le aure mathakta kar kan juga imung gi mi laini khoni hai ai adu bok am ta khangde moi doctor ga ju ja dum tong ga lai ai kaim ta hai na lip da inkhat laga kho laga dagi x-ray ga dagi di ka no CT scan ka kai lo bo lo ka da bed da tumal ai je ngot hai ga pa ya de dagi di mai mi dagi di mit na dagi di ya dagi na khang ga ji lung ba ai je ka ta complaint to ko matam ji police na thengda re matam je report se lo bang amaro ne lo bi dre bo ji ai report se hai di senda chungda change corruption change ba hai ba mi jing na police ta paisa pija ba male ba ko ji report se lo bi dre ba mayang ba police station report to ko je tang manga sida waram du male ai doctor da numinini humni di ai ras medicine da le ba ai na hai bi ni ni hai ba mi se dandi pihanning hai di yumda mi amabu hekta tarai ne lada phuraga sairaga layenga hekta yani hai ba wakhalon je ai ya janing di asukwa ma oina kai no nupi kuding bakse nupa leiba nupi mabu hekta imung de ka thoga phuraga layenga yani hai ba wakhalon je ai ya janing di aduga yumda ju nong mata ana ba hang basu lakte kai dore kamai tawre hai basu nong mata hang de matang na sung haugraga ma lotion nagi ni mai tumina kaujagi ni hai ba wakhalon la ba lei si ai tasing na di ai ngi mating la